Arambai News Guwahati da Maitelongi Pau Tabari Singbu Yan Hanu Muktada Chingangbam Suzitrani na Kurumjari Huzing Asigi Samlapa Mariba Pau Sing Lowirase Assam da Sulebak Pumbaga Iroidana Chahi Taramanga Dagina Taranipan Paubi Manung de Labam Hairoishin Ngasi dagi Hona vaccine Kappa Hokre Dulia Zanda CM na vaccine Kappa Hodoke Guwahati dana Health Minister Kesap Mahantana Aduga Nagaudana Education Minister Dr. Anos Peguna Hodoke Punna Assam ki school chaungada ngasi mahero lising marfutrada vaccine kapki Assam da hauzik khutta Covaxin dose lak taramari lehori aduga hayeng January marida vaccine lak 9.1 amugasu thungragani Assam da vaccine watkani haibagi akiba leite haina CM na pawmising da phungdorake school da chatuna vaccine kapagi thorang su tawkhre Lagliba February Thasigi Manungda Mahiroi Pumba vaccine dose any kapal loiragani haina Health Minister Kesap Mahantana Paumishingda Pungdorake. India da COVID positive obigi chang wangkhalak pagaloina na Assam da su haukiba numit humni asida COVID positive obigi chang khangwang wangkhalakli adubu laibak phabani haigadra hauzik phawbagi oina de Assam da Omicron case ama phawba thingnadre. Haukiba pung kunmari asida Assam da COVID ki anuba positive case chahumga yangkhai mathoi phangki masigi manungda chamaga humpu marina Guwahati khaktadagine matam kuinagi matungda larik mela tawba sina Guwahati amadi Assam gi larik paba pamjaba singna thomjinaraktuna Guwahati Chanmari da leiba Engineering Institute ki lampakta pangtholiba larik mela asigi ngarang mangani chanba numit fawda lupa crore ama makhai gi larik yonba ngamki haire ngasi taruk ni chanba numitasu larik yamnamak yonakhi lakliba January 18 phawba larik mela asi chathagadabane Haukiba December 12 National Mathematics Day gamari lenina pangthukiba class 8 9 amasung 10 gi online quiz gi result ngasi laukthokre quiz asida punna Manipuri lon ngangba mahiroi chamaga humbudrana saruk yakhi mana phangkiba mahiroi singdi class 8 ki thakta ahanba takiba P Ranjita Singh Holy Light English School Sonai anisubada L Roni Bala Devi Singerbon High School amadi ahumsubada M Sujata Singh Chautol Singh Manipuri ME School Class 9 ki thaktana ahanbada Reshmi Devi Madan Kulbati High School Lamagram anisubada K Chandravati Singh Paramount English School Shilchar ahumsubada Brownie Moirangthem St Vincent School Poilapul amadi marisubada TH Indra Lakshmi Devi Siroi Lili Rajmani English School ne Class 10 ki thaktana ahanbada Samim Akhtar Chaudhuri Koroi Kandi Public High School anisubada CH Malemnganba Singh Siroi Lili Rajmani English School ahumsubada Sarita Singh Siroi Lili Rajmani English School amadi marisubada KH Birjit Singh Bon Tarapur High School ne Athuwa matamda like-minded people forum kasagi mihut singna mana phanglaba mahairoi sing asigi mahai sang natraga mayumda chatuna mana sing asi khusinaragani haire Competition asiga mari lena semkiba WhatsApp group asisu mahairoi singna left tawdunaba singlilalingba singna hairakli maramdi WhatsApp asigi kuthangda atopa subject ki online quiz kayasu tawkhigani haina quiz master K Karunamurti Misra na thadorokpa chirol amana khangalakli Ngasidagi Horaga India Pumbagi oina changsilakpa khongjanggi matungina Manipur su chahi 15 dagi na 19 fawgi manungda leiba angangsingda COVID vaccine kapthokpagi mapungoiba thoram Imphal gi Jenims Hospital da Manipur gi CM N Birena hudokre thoram asida wangangladuna angangsinggi yamnamak nungaiba numitni matam kuina mama mapa oibasingda amadi angangsingda leiramba COVID vaccine karama matamda kapthokpa phangdage haiba chamamnaba adu ngasidagi kokle haiki COVID vaccine ki ahanba dose kapthoklaba mahairoi singda CM na certificate amadi acha thaksing piduna pungning wakal thogatpikhe Lupa crore tara mukhi oigedaba government advertisement bill sing pithoktabagi damak Manipur lengak ruling BJP NPP amadi NPF ki political party sing amari lenaba pau sing boycott tawgi warep Manipur leiba print amadi electronic media animaki media fraternity na laukre warebasi editor Digital Guilds of Manipur gi members sing amadi Manipur Hills Journalist Union gi joint meeting amada laukibane amadi warebasi amjuna su sokotke karigumba lengakna bill pithoktrabade lagliba January 10 dagi boycott tawgani hairakle Miyamgi interest COVID amadi health kamari lenaba pausing law and order loinana ECI amadi CEO Manipur gi office sing dagi pirakpa pausing di boycott asidagi komthokani su haire
Indiada maming chaliba loktak pat ngak senanabagi thorangoina center na lupa crore marfutara taret piraklagani haibagi thazaba pirakle haina Manipur gi Forest and Environment Minister Awangbo Nyumaina Paumishinda khangalaki. Indiada COVID case hengalakliba sida midiang thamlaga Meghalaya dasu athingba kya thamkhre miyam punbada thingba thambaga loinana lanai gari singyoina odd even system chatna halagani Shillong Sahar da numidang pung tara dagi aduga atai district sing na fiba miyengduna order pinanaba deputy commissioner sing da haikre Mapandagi Meghalaya da changlakpa sing vaccination certificate ta natana pung humbudrani thoigi manungda tawkiba COVID test ki negative report utkadabani aduga COVID test ki report pidraba sing di entry point ta test tawgani hairi hariba thingba sing asi lagliba January mangadagi chatnaragani Agartala hayeng Prime Minister Lakadoriba sida midiang thamlaga state pumbadamati international boundary gi paringda security kankanan kre security gi matangda Tripura police na ro SIB BSF amadi ati security agency singa tanari su hairi panbayai Manipur su hayeng Prime Minister Narendra Modi laktuna urepuyung amadi chakhu thorangi oiba project kaya su sangaram gadoribane amadi korkom na su Manipur da Prime Minister ki khungchira siga mari leina strike lokthokrabane India da COVID case yamnamak he na kankhalakli haukiba pung kun mari da COVID ki anoba case lising kuntra humdoiga chatri rangkai phangki aduga chamaga kuntaruk na laikanaba ngamdana laikhide masigi manungda Maharashtra dagi lising ni pansupna humpu humdoi amadi West Bengal dagi lising taruka chamaga yangkai humdoi yaure nakalamaromda COVID case hengalakpaga loina Omicron layung loinaba case ki masingsu lising amaga chatre taramatho yokre masigi manungdagi chatruka kuntra mapan na naba phaduna disas tawki aduga haukiba pung kun mari asida Omicron case chaniga kulhumdoi phangki India da khwaidigi hena sathi rakliba si Maharashtra ni Omicron case chaunga ga tara sukre ani subada Delhi ni Delhi da hujik pawda Omicron case chahum ga yankai ni thoi sukre Delhi da handak nauna phangliba COVID case singa sigi chada marfu mari di Omicron ni hairi aduga ahum subada lairiba Kerala da su anowa Omicron case nifu manga thengnakibaga loinana punna case chamaga yankai taruk sukre mathangda Gujarat ta chamaga kunthra taruk Tamil Nadu da chamaga kunmathoi amadi Rajasthan da chamaga kun phangki laichirasi hojik India gi state kulhumdoi da sandokre aduga Omicron variant asi malem gi lebak chamada sandokrabane Leibang asida COVID-19 namadi Omicron case nongma kangdana hingalakliba sida midiang thamlaga Supreme Court na court asida chathagadaba physically hearing habade court ta masai yaungna chathagadaba casing chayol ani gi oina suspend tawkhre asigi sumathakta atai state kayagi high court singda su COVID number moiraga physically hearing suspend tawhankre Mumbai digi Goa chatpa Cordelia cruise ship ta tongliba singi sample lisingani test tawbada passenger humpu tarukti COVID positive oiba thengnakre ningsingba yai Cordelia cruise ship asidani mamang chehida NCB official singna rate tawduna Bollywood actor Shahrukh Khan gi machanupa Aryan Khan drug case ta phakiba adu panba yai ningthokaba numit Goa da Omicron variant ani phangkrabane India da COVID case hengalakpadagi government employees singi oina biometric attendance ki thorang khudaktagi lengakna lepnanaba khanghalakre employees singi haksel gi section thorang oina waripasi lobani haire Housing amadi Urban Affairs Ministry na Climate Change Awareness Campaign amadi National Photography Competition ama sin lagliba January kuntaruk pawba participants singna competition asida saruk yaba yagani haire Need PG counseling gi oina economically weaker section candidates sing da reservation tongnabagi damak chahi amagi income lupa lakh nipan oigadabani haiba criteria adu center na adumak lenghan khidre amadi firep asi kaidongai da hongloi haina center na Supreme Court ta khanghankhre India da COVID case hengalak pasida kendra lenga ki maikei dagi anoba SOP amasu thadorakre akhanaba order asida deputy secretary Makhagi official sing chada yankaina office kagadabani adubu deputy secretary mathaki official sing di mahausagum office kagadabani haire nama soirabam di miron binupi sing di mayum dagi thabak sugadabani canteen amasung corridor da mi yamna makpuloidabani office ta laibagi matam su ani thokna khaidokre amana ayuki pung 8 dagina numidang wairam pung 5 makhai fawba aduga amana ayuki pung 10 dagina numidang wairam pung 3 makhai fawba office ta laigadabani haire
WHO na COVID-19 ki case inglisingani kunithoi da loiragani adubu anova variant Omicron asigi matamde khangba ngamdri COVID-19 gi mathangda anova web oina sandorakliba Omicron asidagi ekoi punamak section batai hairakre Afghanistan ki Herat province ta lairiba Firol gi dukan sing da lairiba mannequin singi mangak yauhandanaba Taliban singna yathang pirakre Sharia ain thugaibagi damak Taliban na thorang si paikhalakpani mannequin sing asi Islam na yadaba idol sing ni su claim tawrakle order singak taba miyoi sing ahak pachirak pigani haina su marilainaba ministry na akanba warning pirakre Aroi badang asigi tentak pamroi pau khara Assam gi Sibsagar district ki DC COVID positive oire Assam da lalhobagi matam loire police ki wakhalon amasung mityeng dasu ahongba purakpa tai haina ngasi Duliajan da pangthokiba SB singi mifam da Assam gi CM Himanta Biswa Sarma na phongdokhi Thangza amadi Nomaijing gi suti yauna lakliba January 3 tagina mapan fawbagi akhanaba leave government employee singda Assam lengak na pikre masi mama mapa amadi maku manem unanaba loinana makhoibu puduna punna mapanda chatminanabagi damak suti pibani hairi Lamdingda RSFP gi jawan sing yauna punna miyoi nifutaruk COVID positive oirakre. Lagliba January 13 ta khwairak pa irel umanglai khrumbagi damak khwairak pa irel umanglai ngakshaluki miyoi 15 na saba khutpu amana ngasi laifam asida chatuna sit sengba hokre. UP gi CM Yogi Adityanath na Rahul Gandhi Mikhal gi mangoinana Hindu oire hairakle. Amaromda Congress na su Yogi Adityanath soibadagi UP gi CM oikibani hairakle. Lakhimpur Mihat ki matang da SIT na lamai chaunga panba charge sheet pikhaladuna Minister Ajay Mishra gi machanupa Ashish Mishra gi ming prime accused oina pankre panbayai hauzik accused tara humdoi di jail da laibane ngasi COVID vaccine gi ahanba dose chahi tara manga dagi na tara impan phawgi manung da laiba mahairoi lakh nifu henbada vaccine kapthokre Bombay Municipal Council BMC da lupa crore lising amaga chani pan nifu marigi housing wathok ama nauna thorakle Mumbai da class 1 dagina 9 amadi class 11 hayeng dagi thasi gi kunthama thoi faw ba thingjinkre Mumbai civic jurisdiction da COVID case hengalakpadagi physical class tawba lepnanabagi warep ase lawrakhibane Srinagar da security force ki yamnamaga chawba mai pakpa moina Pakistan terrorist Laskari Taiba gi top terrorist Salim Parare hatkre Punjab Congress President Sidhuna Chief Minister Chani gi mathakta short term gi thorang paikhatli hairakli US year travel da charang na bakya thorakli nongchingi phibam phattaba amadi COVID case hengalakpadagi airline staff ki award pa mayok narakpadagi flight lisingani hena US ta cancel tawkhre Israel na chahi humpu mathaki miyoi sing da COVID vaccine gi mari suba dose kapnanaba haikhre Ireland da chahi manga dagi na 13 fawbagi manungda laiba angangsing COVID vaccine kapnanabagi register tawnanabagi ayaba pikre South Africa gi Cape Town da laiba parliament ki house mai thaduna manga ta thoganbagi maralda miyoyama police na phajinkre Konung Sahar Khartoum da miyam hauduna protest tarokpadagi Sudan gi Prime Minister Abdullah Hamdok resign tawkhre amadi Hong Kong online news portal Citizen News na lakliba January 3 dagi hauna operation lab lagani amadi website su yamna thunamak thingzilagani haina nongmaijing numit ki numitang athengbada lauthorakre ngasi goina di Arambai news Guwahati da maitelon gi pau sandok chapa matang installation jawaga loinana tabiriba singbo amkaso hanna khurumjari